Naharolgi Akhannaba Thouram tabiribasingbu taramna okjari ngasigi thauramda thamjari lairik laishu tamnaba hotnaba amadi maruk mapangsing punbana nahasingi wakal amadi pukningda piba safu haibasigi matangda Manipur Health Services Government of Manipur gi makhada laiba CHC Nambolda Medical Officer Psychiatrist oina laibiriba Dr. Pritam Laishram ga unaduna wariwatai sabagi thauram unaduna wariwatai sajari bi Thoungambi Irom hauzik tabirasi Naharolgi Akhannaba Thouram. Psychiatrist studio da Laishram na laibiriba si Manipur Health Services Government of Manipur gi makhada laibiriba CSC Nambolda Medical Officer Psychiatrist amo oina laibiriba Dr. Pritam Laishram ni ahanba makta Dr. Boy khiki studio da amade khiki Naharolgi Akhannaba Thouram da taram nokjari ahakna zu Akashvani Imphal vu ikai kumna bojari aduga ahanba oina Dr. dai khangjaning base nahasing gi matangda koi lailaisu tambagi amade akoi maruk mapang sing dagi lakwa pressure asigi matangda wahodo oina hana kitang thambiyo akoina ngasigi topic academic and peer pressure on the mental health of the youth haibasi hauzik khwaidagi maruoiba akoi inkhatlagliba nahasingna khwaidagi thengnaba khwaidagi nuaitaba posak amani maramdi naha haibasi kainu haiba matamna koina naha je angang oirakpadagi ahan oirakpagi matamjini koina naha je akoina science ki tamda mahaki hakchang mungu yauriba magi organ myam adagi mai hormone change torokpa adagi mahaga si kanano ai haga kanano ai kaidoni tungda si kaidoni na maundam emotionally yamna change toba matamni aduna sigi matamjida phajana lailaisu tamba matamda khogi mama mapana phajana cheksin thorang loba machaje kamai tauri larik phajana pariba kamai tauri amasung mamara myam loinaba matamda karamba miga loinai khoni haibase khoina yamna maruoiba topic amani hoi aduga doctor khogi naha oriba macha singsibu maru oina akoi yengshin bigadori base mama power basingsini hena khanjai aduna makhogi thaudangi matangda su kitang thambiyo akoina naha ma mi oinaba maje afaba lambi da chatnaba means akoina like lesu gi thawa yawnaba tamnaba honaba matamda akoina mama mapa amasu magi garden school society culture gi magi mayam changi du khwai maru da hanba maktada mama mapa haibase koina mama mapa sina tawrije machagi physically magi pangandang kan banataba magi emotionally magi wakhan gi oiba ade magi lamchat chajat gi oiba ade magi like lesu gi tamba ade magi akogi mirak punbaje akogi mama mapa dagi noimak koina takpirak toini aduna akoina mama mapa sina machaji kamai toga loinage haibudugi matungina koi angang jisu yamna phaganba yam takanba sauganba ju mayam lei aduna khoina sigi matang da khoina parenting an lei aduna parenting aje khoina mama mapa jina machaje kamai toro yoglak ki haibaje khoina lailai sugi oibi ai hakchang pangan gi oibi ai wakhan gi oibi ai lamcha chajat ki oibi ai madugi maram da khoina makhal mari lei haitare angang loinarakpa mama mapa gi parenting je aham mata da khoina authoritative adi khoina mama mapa jina machaji yam harau na tawjaba aduga at the same time chamana matamakta jam chiksinna koina mama pane yam loina jabaje khudamoina haibada angang ama koina school halaga maje tuition chalu yadabisna mangonda koina yam thina jaithatpiba nang kari gi chatrino haibagi mohta nang ngasi chatri je kaingino nang sumaina sa nuai tabra khotabra hairaga themaga yengaga chatkadabani sumain chatragadi nang horen halaga nangi atopa tawgadaba sanaba amasung chaba thakpai ro natra nang na phone ngak pai ge haju yadi adu nang si chatlam adung da nang pagadamni hamna sumaini yamna harau raw tobi baje khoina masi authoritative kawe masina yam phai kai kani hamatamda angang dugi magi emotional regulation tobagumba academic career da yam mai pakan bangwa de masa matom da maning makha tamna leiba ngamba amasung angang duga mama pagi marakta lainariba marise yamna phagatpo oye adu atopa matana authoritarian ajidana mama pajina angang ji yam luna di tawjab adu mani am control yam henmanna tawgiba samna akana khudamuna nang tuition chat tu kaigino haga chattaba sunga yaroi nang kari maram gino chattaba yaroi angang gi sumaina pressure piba sisina angang jida tung koina kari sohalakpa yage matamda maje like ta parasu fazna obedient oirasu mama pase kirak tawbagumba mi marak thokpada kibagumba adum jam togolle aduna masidi amadu yengnaba matamda masi kitang phabo oigande mathangda pessimistic parenting haina khangai sidana koina mama pajina macha jam henna nuksimanba aduga nuksimanbaduna magi
control-dadi soirakpa samna kanda machaduna tuition chaloi hairagaju mama paduna ho phare chalo ichana hek phara kanda chaning kan chalu haiba adagi mangonda discipline yam ka han tambitaba adagi magi rule jam strict yam oiraktaba aduni sijina pessimistic kawi mathangda khwai last neglectful and kani neglectful ajina mama pajina machaje kem to magi yaman hararonu tawdaba adagi mana control tawbu pan tawdaba samna kan angang school halaga tuition chaloroi haju mama pana kem ju haidaba hanna jengdaba mama thokpleba aduna mama mapagi parenting fajana tawbujigi authoritative parenting je fajana tawragadi mama pajina angang amagi youth amagi nahagi punsi sembada lele su sembada gera mirak tilapun bogera maduda yamnu chawna mating pangba tungkoina angang tu ju kana bya magi pangan gi na temen daily ju yamna phaba machagama oin haijani mama pakatana tana school gi oja samas akoi gi culture na sing basing makhoi gi thaudang ti khoina har basing sida kadai bu yamna leibagi adigi matang da su amuk thambi tamjage yam chawi khoi gi school da ga oja ade khoi gi sama samsung khoi gi chatna bi je sijina ju angang gi magi laile su tambagi magi career da ju yamna sohli samna kan khoi ni yum da di mama mapa senaraba matungda angang je na mana matamaya badi school de lei badina oja gi role yamna chawi adun oja na phajana akoina angang amgi magi stress kamai taw handle tawgani kamai tar larik pa gani kamai tar tawgani de school de gi koina angang do homework yam pisan ba de sadali angang da koina khanghu de bide surprise khudak ta test toksan ba ade angang loina badi amna nungsi chana na loina dragadi masi jinu jo koi angang gi magi tungi magi career da magi punsi da akai ba me ampi adu society na jo me ampi society matau karamna pi haiba matamda koi gi samas na kamai pi haiba matamda angang jina koi society da di angang je larik yam haiba angang makok thongba ade school yam aphaba adagi mama padi pesa yam paibani haiba jida koina samasini hena yam pharaboidana khalleba maduduna koi gi marak mayai de leisaba laikti dum phajaba aduga yam honajaba di lepchadaba mijada moina damaina sum tawrabani na moida nuai taba haitare moide wakhan sondaba macha ama yam oi halle adai koi culture koi chana bina jam tawe samna kanda school la phaba tamba ngang adagi adudu nekta phaba hela boy nekta khanba adagi nupa da ga nupi ga yengna baju nupa nek larik pharaga na hek mama pakhara ma natraga koi gi samas yam haraujaba adai nupi nek pharaga na ma di atopa mayum da chatkiduni khotkiduni ga maina sum chana bi khara jule noimak pati natte admai to budunu jo koi gi angang da magi tung koina lakadawa magi pukning wakhan gi lena da yamna chawna musung magi lakle sugi career da akai ba mayam pi haitare like tambagi matam jesu yamna sang matam amakhak neba aduna sida akogi like shu tambadagi laiba stress amadi marup mapang sing dagi laiba stress sing masisina marmorga akogi long term da kari thohan ba yabage kadai pu yona kaiba pibage sigi matang da som thambiyo tamjage akoina larik tambaje akoina yamba chahi si sangna tambanina mioi bangi punsi da especially koina jing nahagi haita nahagi da di like tambaju marune dubu like tambatang yadamni na koina mirak punba mamana ba punba koina samas tinba ko chu ko aidi maru oi bani koina koi mana tammi ba magi like to ko magi work balance haitare ko like tammi ba mi punba mana to thabak myam do akoina balance to bom daka tai adu phajana chang nai na thambam daka tai ada chang nai na thamak tra kanda khudam oina do koina time management haitare matam je niom chumna sijina ba ngamagadi maduduna khoi gi angang du da magi academic laile shu du mai pakpa de mirak supun mangamba de maruma panga loina bangamba adumaina tawi adubu akoina phajana sijina ba haitragadi maduduna aphawai mota maunda nungai taba mi dairaga koina kithukirop tawba puni wakan sonda ba tung koina narapi aduna sigi matang da haijaning badi larik tambaji jo koina kaidonung da na thaiduna thambaya de ade kogi marumapang tinaba samasta punba ahlaman da mama loina bazu khwaidagi maru machani aduna matam chana mafam chana sijinaragadi maduna khwaidagi phaba macha ma oigani hai aduga hojiki time management se youth sing jina matau karam manage tawdagi machi matang som thambiyo time management je khoina mayamam lay khwaidi marui baje khoinu je angang khlai pa laile su tam mad koi time management jang si yamna ju marui yamna ju chawe but adubu mayam dogi marakta marui ba khara haijage khoina time management je laik tami ba satram na youth amadi laik tami ba di moi de khwaidi marui bunina matam sijina baje kamain sijina ke dagi ha matam da khoina thabak am to matam da khwaidagi marui ba thabak hana khandokpa aina tawgadaba nomagi thabak hairo akoina 3 tasks rule like ni khwaidagi maruiba thabak se hana khandokpa aduga maruiba je hana tawba aduga kai adudagi kitang handaba maruira ju kitang tapna tawba aduna tapna tawba mathang koina pomodoro technique haiban le pomodoro technique haiba matam de koina like su
पाबा मतमदा कोइना चौराक्पा मिनिट 15 मुक पार मतुंग माजे ब्रेक से मिनिट 4-5 थाराबो अदुमायन सु 4-5 रक मागे साइकिल जे तौर मतुंग द पोथारगा अमुक साना पोथाबा सिजना करी द काना हले हाइबा मतम मोन द चोकथाबा कंसंट्रेशन कोइना पुनी वखन चंगबा जे कोइना हेंगत हल्लेबा अदगी मथंग दना इट द फ्रॉग टेक्निक न लay कोइना नोमदा तौगदब क्वाइदगी मरुइबा थबक तौदे यादरे खनबदुना अयुक मंता तौबा छात्रदा अखोइना दु याम काने अदुदगी अखोइना 80/20 रूल न लay क्वाइदगी मरुओइना तौबा हाइतारे कोइना aina kwai de maruiba subject ama paba adu marks kwai yamna hanggadaba tuduna hena paba adu kitang mark yam hangdaba potuna mo kitang tapna mu paba adu mai leye adu sida junatana adu da junatana mana matam sijina ba phajana haiba andagi tumba chaba matam phajana chang nine chaba exercise toba stress legana koina stress handana meditation toba shor honba breathing exercise toba relaxation toba akoina wakhanje atopa guided imaginary ajukone akoina wakhanje sakatlaga aije mafam amda leiradina mai to magi tension je handana ba sijina ba adagi magi mindfulness hoju ji lairi ba present moment je ai je kai dori no kholi no haiba me sijina ba duga no magi sachen phasina tauba adagi larik pa ba ga koina achauba topic achauba pa ba je koina mayam pasala ga di gyan ta duna no magi magi macha thokpa adagi koina time blocking ne je le koina magi no magi larik pa ga da matam je khaidokpa ai ngasi di si pung de na si pung bo je maths pa ge sin physics pa ge sumaina matam khaidokpa jina jo magi tum koina hayongoi pe khamya den nakshala kanda ju yam phai adu ko aidi maru de khoina procrastination an lei wa yama like si pagi sum padi paning ba matam je sum delay to adu dun hayongoi pe khagi den nakshala kanda di pa ga do topic sin yam jalak den ma phayeng ang ji pe khana kan ma ngon pakhat pa thukat pa wa ba concentration chang ba tum ba ya ta ba mayam to adu time management gis di mayam lei adu chorak pa hajarabada sumaina hajage yan maje to ta aduka ayam bana lai sa tamba de phangba stress harga aisha lai power dry se ring wang roidra adagi ngasi school tuition smashim leba matam sida koi sana ba gum ba fitness gum ba se time management kya yaw do gum sana ba gi line da adum chacha ki ba ngang khaina tongana malai jarraga sigi matang da sikitang thambi ka hebi exercise har hai ba pochiti ko gi mental health ju yamna phai physical health ju phai every akoi organ khodi mak ju phai aduna koina tension leba anxiety leba any anaba moigera mana nai dogi matungina or nadragaju exercise tawpasina koida noima kanaba pi wakhalina da jupi atopa hakchang yoba lena da jupi wakhalina da koina specially haijarage wakhalina da koina exercise yam toina tawpasina means koina maram chana niyom chumna around 15 to 30 minute haitare no mada minute 30 den kunthabo hakchang sajin phajana tawraba yamdrabada hafta amda ahum lak tawraba akoina maximum da hafta amda 150 minutes per week ta tawragadi magi koina hakchang da physically phai bp heart mai phali plus mentally da koina brain dagi koina magi endorphin hormone hairiba adai koina neurotransmitter na koina wakhan nunga haliba serotonin norepinephrine dopamine je koina adum ma je equilibrium da haitare thamba ngami aduna exercise tawba je koina non pharmacological therapy haitare hidak yaudana layeng bada yamna maru oiba koigi part amani aduna wakhalina bu oigera oidabu oigera akoina exercise se ahan boigera nahagera phajana tawragadi wakhalina da ju kanai aduga koi atopa hakchangi lena da ju yam kanai na haijaning makhatar poda mu khajani base khoi lai la su tambadagi angang amada amadi mamhana basing me amar stress phange kana khang base sidi mataw kramna khangadage magi mo mataw je sigi matang ji thambi akoina larik tammi ban na haide larik tammi ban na ha ji da ma je lariki matam tamma da ma je yam stress laire ma ji yam pakhat thukat pa laire je khoina kamaina khangi haiba matam da mi amana angang amana larik pa ba ma je yam thukat pai tare pekha kitang nachalak pogera laik pa ma je nang horaroi ai ji smai to di kamai to ni thukat pa andagi larik pa ba ma je break su pi da non stop ta papa ade ma je laik pa ma to kitang saukan ba ade ma gi han gi laire ba ma gi lamcha cha cha ta kitang ahong bo lak pa de wakhan je muk mut chin to amu nungai ba muk cha ba adagi muk tumba ya ta ba adagi ai je pekha je failure dra ai je ngamaroi dra ai je smai to de ai je pa haudre khotre na sumai na to ba myam je sumai na to ra ba de ma gi si mayam je ma gi no ma gi ka ga ta ba ma gi angang oi ba gi school ka ba ma gi larik pa ba tumba cha ba da ngamak tra ga di han na kaisu to jaram da ba nga ma sumai na
tawragadi maje koina lai lesu tamba matamda academic ki maje stress leiramgani haibagi koina chingnaba lei haitare adumaina kaiguma stress lai haiba khang taragadi matam kramna hanthaba ya akoina sumaina angang amda sumaina stress laire khangagadi koina ahama makta da koina akhangai sing tanadring da koina isa isa na tawba ya bajine ngasai haijagi bogi time management je kwaidigi maru ore time management mana matam cha chana larik paba tawgadaba thabangna tawba adagi karam kanda sizinagani kaiginu haiba matamda mi khudimak pungkun mari je aina time management tawragazu marak sida koina tambangamdaba haitare koi anaba yarokpi ai imum nungi nakan gi tada mamagi leitab yarokpi adumbazu myam yarokpi aduna aine time do fix thamagazu kitang adjust tawna badi dum khara dum thamgadabani adubu time management nattaba atopa koina mana stress lekpa matamda magi stress sana na banga sai gi ben breathing exercise sor honba meditation toba yoga toba relaxation therapy toba ade koina counting backward method haitare koina maning lom de ki 2019 minus 3 ba magi mind do divert tawna badagi magi tumba chaba matam phajana chaba ade ma exercise phajana toba adugo mana nungai taba awaba leiba matamda yam open noina wari sana thokpa mama mapa da boigera school yoja da boigera ahan da boigera even psychiatrist to gera any psychologist to gera or mental health professional phajana haidu oga magi stress se matam chana koina yeng thoga tana thoga di magi academic ta ju tum koina ju yam mai pak poigani natrabadi adu minus sum stress lein thamjal lagadi ma tum koina mana tawru wa thabakudi makta mai palak tabna maram oiraga adun hena maonda wakhalena narapagi yaba wi ba yagi chance am chawna lei haijitare yam nungai je doctor aduga makha tarapadang lakchaning base koi social media se hojiki matam gi naha sing sinari tatna thana ba yada ba amagumna leibra hena khanjai aduna masigi matang da di stress tiga mataw kram mari leina ba yaba gi thambi hauji je koina social media je koina mipum khudima angang dagi hauraga adum chahi anurabo myam sijinare adubu pot ama leiragadi potugi aphabalei phattablei adumai tawdana social media ju thogla bani samnagan Facebook Instagram TikTok mayam am leire Telegram nungai ba entertainment program ju mayam lore adubu karamba chahi matang karamba mina sijinagi haragadi yam phaba poni adubu lailesu inkhalai ba matam laik tamba matam da moina sumba sijina bajina kanabagi athakta mangjabani hen oi haibagi maramdi moina adu inkhalai ba naha nupi ba nupa sijina matam da mokoida social comparison haitare koina Facebook ta thagalai ba mayam jidi koina edit tawwa filter tawra thadurak panina masada aiga mijiga changdamna ba masana khanjarak pa adagi mi mayam larik ama haibagi fast bagi photo price pi bagi thagalak pa matam da mana nungai jada ba idc yautre ko ai smai toina smai to dona monde inferiority torok pi plus mana larik paringai jida mana karigumba phone pairaga di monda wakhandagi magi chaithok pia ba distraction oi bia ba message oi bia magi notification oi bia mam to bia amasung sum Facebook kumba paile social media ba magi matam mangi baju khanghauroi aduna maunda pagadaba matam tawgadaba matam da larik mapung phana tahodamina maunda paikha me naksala kana nungai taba maunda thajaba mangjelakpa adagi aidi sumaina compare torokpa kaino da aduki matam du di peer pressure ai tare koi masung mamana mana pisalakpa aigumanda si tawroji haibana mana lawba hele dum kanda aduna aphabarom da lawgradi phai phattabarom da koina nisa chaba adagi school ka daba pot chai huranba school dagi suti huramba tawgradi koina angang du da yamna phattaba hayangwai magi behavior lamcha sajat tai aduna social media je naha mana inkhle bangam na sijina gi hargadi niom chumna sijina ragadi yam kana bani du sijina dagadi tum koina sijina ragadi mai magi lele su tambagi line do ogera natraga magi tum koina wakhal leina magi lamcha sajat masina akaiba mayam we social media se naha ayam baloi sijina bani na masidagi phangba stress virtual world dagi phangiba stress sidagi kitang na thaina bagi tips kumba ate le ju kitang haibi haijage aduna social media je kwaidi maru oivini na aina sajab da pot ani ledi aphawa phattaba legadi aduna social media je koina angang dagi hauraga hanbok pai aduna ahama makta da ai angang da lakchagi angang dana kari sohalli haiba matamda angang du dadi magi koina moji reality world da laitre hoje haibiri virtual world do minna ubani na aduna moidi ngaktangi khudak ta yengaga magi khudak ta magi satisfaction apam du phanga bani na mana punsigi asemba real life ta la akanda de adumaina thuna phangdrani na angang da sauningba khoi chawba adagi akhoi angang da phone leitabagi sauganba akhoi temper tin da khoina machin phattaba adagi angang da mama mapa da chin thiba khotpa je khoini yamna tawgole aduna angang
machadadi karambana real world lay karambana virtual world lay khangdamina angang machana phone paiba matamjidadi akoina mama mapaga loinana pairaba amasung angang duna pairiba mana yauriba magi thim do aitare mana yengiba poto karino adu khangdogadi thim afaba oiraba mangod yauriba content duna afaba pot oiraba de mama mapaga punna paiminaragadi koina angang machadadi phone gi paiba gi je koina kanaba phangani adubu pai haiduna ju matam changna paiba angang duna tumba chaba akaiba piragadi madudo yamna kai aduna angang da koina matokram na ngakthukani hairagadi mama mapaga yauraga senaraga guide toroga pairagadi phone gi angang da sijinab jam phagani adubu inkhalaiba ngang nupi macha oigera nupa macha oigera jigi hairiba naha oiba youth adolescent puberty matam dadi inkhalakpa matam oibani muidadi aigi sakju phajaba khotpa dagi mina aidi thakatpa external validation haitare koina english ta mina thagatlaga harauba matam neba light jam phangaga na hek harauba phangdraga na aiji thira jala khotla jana mana constant comparison to bajna mamonda nungai taba madum phawal leba ading haktang mana phambajida aidi notification ama paiba ngamawrodra lakpa khangrodra akoin english the fear of missing out go akoin aije baina nantu oradra sumai to light to radra aije mina yengbi roidra aije thire ade aidi larik haitre madi fasta ba mai to si sina tum koin mamonda nungai jedaba ai kai to kadagi tholok pajin hayangoi tum koin mamonda anxiety disorder narakpya ba depressive disorder na ba ya ba ade angang da mayam lay ade ahan da ju chamane akoina ahan da di social media gi digital media ji moina chapcha ba je kainu khangdabanina digital media khang moina digital media yeng ba ji aduri yorop paw khudi moina achum mani na noi lokshal laga lan na loba jawe aduna ahallaman da ju koina sijina ba matam da samna kana koina makho makho tek tu na lairaba sijina ba mi da di mana phone pairaga socialize to ba yam kanai adubu mana sijina ipotu ju ma ju yam lan na sijina ba mana tension leiba yu thakpa ngauksena ba adagi atopa khoi nupi ngang da maina koina ba khona ba lera di madu dunu jam negative impact lei aduna phahange hairagadi koina social media sijina ragi haigadi sijinaganu haibadi kanamte yaroi prithivida adubu sijinariba changji handaba mana matam handaba to mana sijinari je mana yam kana baromda sijinagadi phai adubu pakhang leisabi especially ngasi naha ge jarage naha mana phone yam toina sijinaraba social media toina sijinaragadi koina magi makhada comorbidity de koina maga adumaina toina sijinaba miyo de koina maje atopa maje wakhalaina gi yawbra na yengthokpa ma khoi marui karigino hai matamda anamana adumaina phone toina sijinaba mi je koina yeng matamda around fix back hydra jo among anxiety disorder naramba depression naba changyam wangi aduna adumaina already hana na aduna leraba mi do oiragadi hana sijinari bi changdu de yam hina sijinai at the same time adu chamana na social media jo ko ina sijinaragadi maduna jo muktom koina wakhalaina na halakpiya bagi machak amu oi aduna yam toina sijinare aina tawre haigadi akoina akhangai sing tana thokpiba aduga sidagi paigano habdi yadamnina handana matam chana karam matam da paigani mana pare je kaino larik parira natraga atopa mana yengi poche kaino haibudugi matungina kana dabdi masa masana koina lepchei adubu sangna paisalagadi koini addiction na bi leimina thaduk pangam daba dependent lay aduna yaringai matam je yam sangna paidaba aina kitang sangappa matam da paibiragadi social media jina koigi kana daba yengba matam da kanaba pibasina hena yamgani na khanje aduga ngasi hiram se ga mari leina na haitare naha sing da phangba stress se koi lai lai shu tamba ama aduga ngasai morum pang sing dagi phangba stress haiba sima aduduna ani se gi matang da haitare matokram na thambi ding bagi adu thambi akoi gi naha sing da lai shu tamba gi stress ama amasung peer pressure di masung mamanam na pirak pamagi awa chai theng haitare si ani mak se koi na pun na di chaminai thaduk na bayadi karigino hai matamda koina academic stress leiba matamda koina lele su stress leiba matamda masung mamanam na hairakpa aphaba boi bi phattaba boi bi aduna aphabadi yam ka hena chatkandi mi je logande aduna phattaba romda chatlagadi adun hena tung koina samna kanda nisa sijinarakpa churup thakchalakpa yu thakchalakpa adil larik paraktaba mi phuna ba yausalakpa school li chuti huran ba yaurokpa school kara ro je nyakpa jina masina tung koina tawsalagadi masi jina tung koina academic ta mana magi wakhalena laktuna anxiety lakpa depression laktuna aduna mu magi tung koina larik babada akai ba piraktuna mu aduna mu hin academic stress lehla piyaiba adagi mu masung mamana aduna piraiba sapuduna kuina sum piradi magi deju lele su tambada akai ba piba du animakti thadong na biya de du bu charakna yam manung hanna injanbadadi khoigi academic stress na hena kitang hena khoigi nahagi wakhalena de yamna amang ba piba ji hele haiba tare yam hena badina te du
मरमदी अखोई एकाडेमिक स्ट्रेस हाइबसदी कनामतना सेमदोकपा यारोय मी खुदिमक नोई लैगनी नुपी अंगांग नहा खाक्तना अखोई नोई लै मी खुदिमक अदुबु कमाइन तौर सिजिनगदगे कमाइन तौर मदुदै ngakthokkadage कमाइन तौर मतम चाना सिजिनगदगे हाइबजिना अखोइना ख्वाइदगी मरु ओइबने सिदि दुम लाइरिक तमिबा छात्रंगने फील तौदिनबु पियर प्रेशर जदि अखोइना ममानबदु मसुंग ममानबदु लोइनद्रकांददि माउंदै खरा लापथोरकपा नत्रगाना अदुगी मतंगदा माना फजना वखन खल्लगा ए सुमाइना अफबा मी खनबा माना तौरि थबकसे यादि आइंगोंदा हाइजे आई सुमाइन तौरोय खल्लगदि पियर प्रेशर पदि एटलीस्ट खितंग बोगदि माउंदै दि ngaktokpadi ngamgadrana khale aduna akoi academic stress ina henna lumna koigi tung koigi punsidadi mana henna kitang henna thokhanba yaina haijaning aduga akhoi ngasigi hiram siga mari leinana akoi loshilakpa oina lamdam sigi hawulakiba naha singsida amadi mama boy basing amadi samajda kari karamba wafam sing thambiningbage koigi last message oina amatanga thambiramo aina haijaning badi aina kon irolun haijaning badi akoina angang ama koina especially koina naha haitare inkhalaiba laile sutamiba naha jidi magidi mai emotional haitare akoi miyoi bagi samagi nungi oiba wakhalon chapu amasung madi inkhalakpa hormone nunglon magi reproductive age group chu oibanina mangon dadi kitang maje kanano identity formation ji yamna crucial oibanina koina mama mapana yam sectional senajaba कमाइन तौरीना खंजबा अदुदा नतना अखोइन स्कूल दा ओजा म्यामना स्कूल ना अखोइगी समाज ना अखोइगी चटनाबिना मखोइबु फजना करी फिबम दा लैरी अदगी कोइ समाज ना लान खनबिरिबा अदगी मोइ म्याम जे कितंग सेमदोकपिरबा अदगी स्कूल दा अंगांग जिगी मेंटल हेल्थ प्रोग्राम हाइतारे अंगांग जी कमाइन तौरीना पुन्ना खोइना पुलपना खोइना यंगमिनरगदी अंगांग आमगी पुंसिदा लाइलासुगी ओइबा तुंग कोइनबा पुंसिदा खोइना मदुदना यामना कानाबा अफबा मचामु ओइगनी मदुदा नतना मोइना फरक मतमदा hayamai tungi yungbure loidi jing koi naha inkhalaiba moi myamna oihauduni aduna moi phagiba je koi tungi akoi gi samaj ta koi yamna afaba chaithenga ma pidoni aduna mama mapa madi school oja amasung koi society je akoina yam maruina koina angam gi punsi ta koina lawhaninge haijaba dare yamna mak nuai je doctor na ngase koi studio da ngahak limbiruktuna koi gi wari watai sabagi dansa ma bibiba aduga mamal yamna bu afam kaya amasu tambi bagi damangta doctor bu hanana thakachari ai hak tegisu Akashvani Imphal bu aina ngamkhai leitena thakachaba phongtukchari Haujik tabikre lairik laisu tamnaba hotnaba amadi marup mapangsing punbana nahasingi wakhal amadi pukningda piba safu haibasigi matangda Manipur Health Services Government of Manipur gi makhada leiba CHC Nambolda Medical Officer Psychiatrist oina leibiriba Dr. Pritam Laishram ga unaduna wariwatai sabagi thauram unaduna wariwatai sajakhibi Thoungambi Irom Thauram asi tahan jakhibaga loinana ngasigidamaktadi Naharolgi Akhannaba Thouram lanthokchaba matangsida loijari tabiriba singbu amuka hanak khurumjari